hek thunglabaga imungda sasat changnaraktuna mafi marol hongdoknaki Sarasna ibai saduna kat ai mangna zanoba loyumbana ai lai surna fajjare ita kaidino foreign giro loyumbana foreign macha sa ai tung ilo he si haraga loyumbana borma mana bisingdu mathakta loin hoigetkre Tantha naina sur chana pungpham chumna ben party singna borgi thongal dagi kaina oklaga pusilaktuna khonglakli be isaini Dol makhol tabada luhongba yaudana lehauba angang macha laikai leisabi mayamdo kaina yengna baloina chenthoragले leisabi amana as inamase masak khuphaza se yungune da jobaso phazabra khanmani inamana hena phazakresidi Atopi leisabi amana masak sinungsiba myawimi makoina khali tawringi mera okpa horakpagi don thilakpada leiramba leisabidagi kaina mamana bidagi loina khangpre khangnaki Mera okpa loiraga Pramodini amadi lembisanana punne thoibibu manamda iliba phiduna kupsinlaga pusinbiragle Pramodini na imosana tulsi bongsidane sese ngak haipet nolaga ne khurumu Henthoi bisu maniam na hairiba dumak tawri Pramodini na mangol kadringi dane laiba katlaga kasiko laola Asumna mathang lining thokhurum laga paikhom makhoi anigi ka tamna pusinbiragle Nupi mayumgi lakpa misingso kaduda pikthanna tilnare Laikai leisabi singna chana chingba chana thaknaba loina yenba changnaragle Henthoi bisu mafi marol hongdoklaga ngak wari watai sanaduna achapo chamini Ngahaktangda mayamdo hau langduna yumda kutninilli Nupi mayumgi misingso chatnaba tawnaragle Henthoi bido adokandadi pukning nushiragle Nauba machegi manak changaklaga Iche nungaini layuko Nada yektana nakhopok chikano Henthoi bi hosuktada mapi taragle Nauba nangauksinaganuko Imana haipi ilu Hoi iche Thabasna so kapli Thoibi Ngaside ikhoi ani Hongna raga chetpa langbado Pakna fanglaroi ko Nunga efana balo Nakhoi nigi khana jaina bido tawranuko Nungaini nungsinana laiminaro Henthoi bina Thaba Naubaki imagase Nakhoina khara yengsinbiramu Ekhoina tum yengsindoini Chatragi ko adudi Nupi mayumgi mayamdu hanakre Makoi hanakrabada chairiba mayamda tasanba hore Tanjaduda thongzildagi magak lishillaklaga thoinuna Chiche Henthoi bina Haima thoinu nangsula iro Thoinu harauna chansillaklaga Nene nga ini da jobaga chiche kagi lohongba yawnaba Saraski machegi machanapi thoibi so ngasaidagi thoinuga khutpa saraga leibani lenga manaba yawri haina haraubana suloira potni ikoi da thoibi na kori Nene se mase am phazai nahan ubada su yam phazai ngo Henthoi bi haipet noklaga asing bei phazabrani asing bei phazai Thongzildagi nupimcha amana Inama Henthoi bina Hao kay hage Mabo Pramona chak chana pa kumthara oi Hoi chatminarase Si hairaga makhoi ani do dining room da changai Pramodini na Lao sida phamura lao Paikhom badi hana makut hamdok laga phamduna leiramle Ibungo se chak se chathoklo se Nang loiraga ne imawa muk chana ba Paikhom bana Kaino mai jaksu puthokpiro odana ima punna chaminanaba Hey yade nangi sak arembado imauna sagadoribani Adu hairakpada paikhoma phugolaga mano oina changsillaga plate ahanba longthoktuna chak thibikre aduga magi chakluktagi chak sakhom amma haplaga Henthoi gi chakluk sembiduna pisilli Paikhomana yarena chamanaraba natro aigi arembabu mingonda kamai pisadoino Paikhomagi matangduda leiramliba mayamda murum soni Purnimana Inama yarese Angangsingse saklamamani pizza thoknaba tawrasi Paikhomadi nupagi hongnabi chak sasat charaga loiraduna hagotkre Lehoriba mayamdusu Henthoi biga punna phaminaduna chaminna hore Cha ising toknaraga thaba ingkhang loisilami
ꯍꯦꯟꯊꯣꯏꯕꯤꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯈꯔ ꯌꯥꯎꯔꯝꯂꯒ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯌꯥꯔꯦ ꯍꯥꯏꯅ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯣ ꯊꯤꯟꯗꯣꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕ꯫ ꯐꯔꯦ ꯏꯇꯥꯎ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯕꯣꯔ ꯁꯥꯍꯦꯕ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯄꯟꯖꯔꯔꯣꯏꯗ ꯑꯩꯈꯣꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯁꯤꯟꯅꯩ꯫ ꯃꯃꯥꯟꯅꯕꯈꯩꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯣꯌꯨꯝꯕꯁꯨ ꯉꯥꯎꯔꯤ ꯊꯣꯔꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯏꯁꯦꯟ ꯇꯧꯔꯛꯏꯕ ꯕꯣꯌꯣꯁ ꯑꯗꯨꯕꯣ? ꯏꯚꯥꯏ ꯑꯩ ꯉꯁꯤ ꯊꯋꯥꯏ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯊꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯅꯥꯒ ꯀꯩꯗꯧꯔꯨꯔꯒꯦ ꯅꯪ ꯑꯃ ꯏꯕꯣ? ꯑꯣ ꯂꯣꯌꯨꯝꯕ ꯅꯪꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ꯫ ꯑꯩ ꯆꯠꯂꯦ ꯊꯤꯅ ꯄꯦꯟꯗꯦ꯫ ꯀꯩꯁꯥꯝꯊꯣꯡꯒꯤ ꯈꯨꯟꯗ ꯍꯥꯏꯊꯔꯨꯔꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯈꯣ ꯑꯩ ꯊꯤꯟꯕꯤꯒꯦꯅꯦ꯫ ꯂꯣꯌꯨꯝꯕ ꯆꯠ ꯂꯥꯎꯔꯝꯃꯤ꯫ ꯌꯥꯔꯅꯤ ꯚꯥꯏ ꯂꯨꯍꯣꯡꯕꯒꯤ ꯅꯥꯏꯠ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯖꯍꯧꯔꯣ꯫ ꯁꯤ ꯃꯙꯨꯁꯨꯗꯣꯟꯁꯤꯗꯤ꯫ ꯈꯨꯗꯥꯡ ꯒꯥꯔꯤꯗ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ꯫ ꯄꯨꯡ 12:30 ꯇꯥꯔꯝꯗꯧꯔꯦ꯫ ꯑꯁ ꯄꯨꯡꯁꯤꯗꯤ ꯑꯩꯕꯨ ꯀꯥꯗꯁꯨ ꯆꯪꯗꯕ ꯌꯥꯔꯣꯏ꯫ ꯇꯟꯗꯤ ꯇꯟꯈ꯭ꯔꯦ ꯑꯋꯣꯏꯕ꯫ ꯊꯣꯡꯒꯥꯜꯗ ꯃꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯃꯥꯅ ꯂꯥꯎꯔꯛꯏ꯫ ꯏꯕꯨꯡ ꯑꯆꯧꯕ ꯀꯔꯤꯅꯣ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯇꯅ ꯂꯩꯔꯤꯗꯨꯕꯣ? ꯊꯦꯡꯉꯦꯅꯦ ꯆꯪꯉꯛꯅꯕ ꯇꯧꯔꯣ꯫ ꯑꯧ ꯏꯃꯥ ꯆꯪꯉꯦ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯪꯉꯛꯂꯒ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯀꯣꯛ ꯍꯥꯟꯅ ꯂꯦꯠꯁꯤꯜꯂ ꯌꯦꯡꯉꯤ꯫ ꯐꯃꯨꯡ ꯃꯊꯛꯇ ꯐꯝꯂꯒ ꯇꯨꯡ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯦꯟꯊꯣꯏꯕꯤꯗꯣ꯫ ꯀꯩꯅꯣ ꯃꯥ ꯇꯧꯔꯤꯁꯤꯅ? ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯟ ꯃꯋꯥ ꯇꯥꯍꯟꯗꯒꯤ ꯇꯨꯃꯤꯟꯅ ꯈꯨꯅꯤꯡ ꯀꯥꯡꯂꯒ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯃꯅꯥ ꯁꯤꯡꯈ꯭ꯔꯕ ꯍꯦꯟꯊꯣꯏꯕꯤꯅꯤ꯫ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯜ ꯐꯪꯕꯒ ꯃꯃꯥꯏ ꯈꯪꯂꯤ ꯂꯩꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯁꯥꯔ ꯍꯨꯔꯥꯟꯕꯩ ꯇꯥꯏꯞꯇ ꯆꯪꯉꯛꯏꯗꯤ? ꯈꯪꯕꯨ ꯈꯪꯉꯤꯅꯦ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯂꯥꯏ ꯇꯣꯡꯕꯩ ꯇꯥꯏꯞꯇ ꯃꯔꯨꯝꯒ ꯁꯣꯟꯗꯅ? ꯊꯕꯛ ꯇꯧꯔꯤꯕ? ꯄꯥꯏꯈꯣꯝꯕꯁꯨ ꯃꯁꯥ ꯆꯦꯞꯊꯔꯛꯂꯒ ꯍꯦꯟꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯣ ꯀꯩꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯐꯃꯨꯡ ꯃꯊꯛꯇ ꯄꯩꯁꯥ ꯃꯌꯥꯝꯗꯣ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ ꯁꯤꯅ? ꯉꯁꯥꯏ ꯄꯩꯁꯥ ꯊꯥꯗꯕ ꯆꯪꯉꯛꯑꯝꯕ ꯃꯌꯥꯝꯗꯨꯅꯤ꯫ ꯁꯥꯔꯁꯨ ꯃꯁꯤꯡ ꯊꯤꯕ ꯌꯥꯎꯔ ꯂꯥꯛꯑꯣ꯫ ꯍꯩꯅꯗꯦ ꯅꯪ ꯑꯗꯨꯝ ꯊꯤꯖꯧ꯫ ꯌꯥꯝ ꯌꯥꯝꯃꯦꯕ ꯈꯤꯇꯪ ꯊꯤꯔꯨ ꯂꯥꯛꯑꯣꯕ ꯂꯣꯏꯗꯣꯔꯦ꯫ ꯇꯨ ꯀꯣꯏꯆꯥꯏ ꯆꯥꯏꯔ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ꯫ ꯆꯪꯉꯛꯇꯨꯅ ꯄꯩꯁꯥ ꯊꯤꯕ ꯌꯥꯎꯁꯜꯂꯛꯂꯦ ꯄꯥꯏꯈꯣꯝꯕꯁꯨ꯫ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯁꯤꯡ ꯈꯪꯅ ꯊꯤꯔꯝꯃꯤ꯫ ꯂꯨꯄꯥ 500 ꯆꯠꯄꯤ 200 ꯆꯠꯄꯤ 500 ꯆꯠꯄꯤ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯗꯣ ꯇꯣꯉꯥꯟ ꯊꯝꯂꯒ ꯊꯤꯔꯤ꯫ ꯁꯨꯝ ꯊꯤꯔꯝꯕꯗꯒꯤ ꯋꯥꯔ ꯃꯥꯜꯂꯦ ꯎꯏꯊꯔꯛꯂꯦ ꯅꯨꯄꯥꯗꯣ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯀꯩꯅꯣ ꯁꯥꯔ? ꯍꯣ ꯁꯥꯔ꯫ 140 ꯍꯥꯎ ꯀꯩꯅꯣ ꯄꯩꯁꯥ ꯈꯨꯊꯤꯗꯨꯕꯣ? 70 30 40 90ꯅ ꯊꯤꯗꯧ ꯅꯠꯇ꯭ꯔꯣ? 240 140 340ꯕꯨ ꯀꯩꯅꯣ? ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯎꯏꯔꯨꯝ ꯑꯁ ꯉꯝꯗ꯭ꯔꯦꯗ ꯍꯌꯦꯡ ꯀꯣꯟ ꯊꯤꯔꯁꯤ꯫ ꯅꯦꯟꯗ꯭ꯔꯥꯗ꯭ꯔꯦꯕꯤꯅꯅꯦ ꯃꯤꯠꯇ ꯇꯣꯡꯉꯦ ꯇꯨꯝꯅꯤꯡꯉꯦ ꯑꯩ꯫ ꯑꯊꯤꯕꯁꯤꯡꯁꯦ ꯐꯖꯅ ꯊꯝꯖꯤꯟꯈ꯭ꯔꯒꯦ꯫ ꯊꯤꯍꯧꯗꯕꯁꯤꯡꯁꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯤꯗꯧꯅꯤꯀꯣ꯫ ꯍꯥꯏꯅ ꯄꯩꯁꯥꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯤ꯫ ꯄꯥꯏꯈꯣꯝꯕ ꯐꯃꯨꯡꯗꯨꯗ ꯍꯦꯛ ꯏꯞꯊꯃꯒ ꯍꯦꯟꯊꯣꯏꯕꯤꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯄꯥꯏꯈꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯅꯥꯛ ꯌꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯐꯃꯨꯡꯗ ꯇꯨꯝꯃꯤꯗꯨꯕꯣ? ꯐꯃꯨꯡꯗ ꯇꯨꯝꯗ꯭ꯔꯗꯤ ꯀꯥꯏ ꯇꯨꯝꯃꯣ ꯍꯥꯏꯅꯣ ꯑꯩꯕꯣ? ꯑꯁ ꯑꯩꯒ ꯁꯥꯔꯒ ꯀꯃꯥꯏ ꯇꯨꯝꯃꯤꯟꯅꯗꯣꯏꯅꯣ? ꯉꯝꯃꯣꯏ ꯑꯩ꯫ ꯉꯝꯗ꯭ꯔꯒꯅ ꯁꯣꯐꯥꯗꯔ ꯀꯥꯏꯗꯅꯣ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ꯫ ꯁꯤ ꯍꯥꯏꯔꯒ ꯐꯩꯖꯨꯞ ꯆꯤꯟꯈꯠꯀꯦ ꯇꯧꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯐꯃꯨꯡꯗ ꯐꯟ ꯆꯣꯡꯈꯠꯂꯒ ꯐꯩꯖꯨꯞꯇꯨ ꯀꯟꯅ ꯆꯤꯡꯉꯤ꯫ ꯁꯣꯐꯥꯗꯗꯤꯅꯦ ꯁꯥꯔ ꯍꯦꯛ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ꯫ ꯀꯩꯅꯣ ꯃꯤ ꯁꯤꯅꯤꯃꯥ ꯗ꯭ꯔꯃꯥꯗꯒꯗꯤ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯒ ꯅꯨꯄꯥꯅ ꯁꯣꯐꯥꯗ ꯇꯨꯝꯅꯕꯅꯤ꯫ ꯅꯨꯄꯥꯗꯪ ꯁꯣꯐꯥꯗ ꯇꯨꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤꯁꯨ ꯇꯨꯝꯕ ꯌꯥꯏ꯫ ꯕꯟꯗꯦ ꯅꯨꯄꯥꯔꯣ? ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯅꯤꯗꯨ ꯐꯩꯖꯨꯞ ꯀꯟꯅ ꯆꯤꯡꯅꯩ꯫ ꯑꯗꯨ ꯀꯟꯅ ꯆꯤꯡꯅꯔꯤꯕꯗꯨꯗ ꯍꯦꯟꯊꯣꯏꯕꯤꯅ ꯐꯩꯖꯨꯞꯇꯣ ꯁꯠ ꯊꯥꯗꯣꯔꯛꯄꯗ ꯄꯥꯏꯈꯣꯝꯕ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯐꯩꯖꯨꯞ ꯑꯣꯏꯕ ꯀꯩꯋꯣ ꯑꯣꯟꯊꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯋꯥ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯍꯦꯟꯊꯣꯏꯕꯤꯒꯤ ꯅꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯞ ꯇꯧꯏ꯫ ꯁꯥꯔ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯗꯧꯗꯣꯏꯕ ꯅꯪꯅ? ꯏꯃꯥ ꯇꯥꯅꯕ ꯂꯥꯎꯗꯣꯏꯕ꯫ ꯏꯃꯥ ꯍꯣ ꯏꯃꯥ! ꯍꯦꯟꯊꯣꯏꯕꯤꯅ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯕꯒ ꯄꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯂꯒ ꯃꯆꯤꯟ ꯃꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯎꯒꯅꯨ ꯀꯩꯝ ꯇꯧꯕꯤꯔꯣꯏꯕ ꯃꯁꯛꯁꯤꯒ꯫ ꯍꯦꯟꯊꯣꯏꯕꯤꯁꯨ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠꯇꯣ ꯐꯠ ꯀꯟꯊꯣꯛꯇꯨꯅ ꯁꯣꯐꯥ ꯐꯤꯐꯥ ꯀꯥꯝꯂꯛꯏ ꯁꯣꯔ꯫ ꯑꯗꯨꯗꯤ ꯍꯦꯟꯖꯤꯟꯅꯔꯣꯏꯁꯦ꯫ ꯌꯥꯅꯕ ꯄꯨꯔꯛꯁꯦ꯫ ꯐꯃꯨꯡꯁꯦ ꯅꯪ ꯄꯥꯜꯂꯤ ナꯏꯅ ꯇꯨꯝꯅꯁꯦ꯫ ꯅꯣꯡꯃ ꯅꯪꯅ ꯁꯣꯐꯥꯗ ꯅꯣꯡꯃ ꯑꯩꯅ ꯐꯃꯨꯡꯗ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯃꯨꯡꯁꯦ ꯑꯩꯅ ꯍꯥꯟꯅ ꯇꯨꯝꯃꯒꯦ꯫ ꯑꯩꯗꯤ ꯉꯁꯤꯗꯪ ꯂꯥꯛꯇ ꯉꯥꯏꯔꯤ ꯑꯗꯨꯅ ꯑꯩ ꯍꯥꯟꯅ ꯇꯨꯝꯒꯦ꯫ ꯑꯩꯗꯤ ꯍꯥꯟꯅꯗꯩ ꯇꯨꯝꯂꯛꯑꯕꯅꯤꯅ ꯍꯩꯅꯈ꯭ꯔꯦꯕ ꯑꯩ ꯍꯥꯟꯅ ꯇꯨꯝꯒꯦ꯫ ꯑꯍꯥꯟ ꯑꯀꯣꯟ ꯋꯥꯔꯤꯗꯨꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯈꯜꯂꯛꯂꯦ꯫ ꯏꯕꯥꯅꯤ ꯁꯨꯝ ꯌꯦꯠꯅꯗꯅ ꯂꯩꯔꯤꯉꯩꯗꯅꯦ ꯇꯨꯝꯗꯕ ꯇꯥꯔꯦ ꯇꯣꯁ ꯇꯧꯅꯤ ꯍꯧꯖꯤꯛ꯫ ꯌꯥꯏ꯫ ꯁꯤ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯋꯥꯂꯦꯠꯇꯒꯤ ꯂꯨꯄꯥ 5 ꯆꯠꯄꯤ ꯀꯣꯏꯟ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯠ ꯑꯣꯏꯔꯒꯦ꯫ ꯌꯥꯔꯣꯏꯍꯦ ꯑꯩ ꯍꯦꯠ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯁꯣꯛ ꯌꯦꯛꯄꯁꯦ ꯑꯩ ꯑꯣꯏꯒꯦ ꯍꯥꯏꯕꯅꯤ꯫
ꯃꯀꯣꯛꯅ ꯅꯪꯅ ꯑꯣꯏꯒꯦꯕ ꯃꯃꯩꯅ ꯑꯩꯅ ꯑꯣꯏꯌꯨ ꯀꯥꯏꯗꯨꯗꯤ ꯉꯝꯃꯔꯣꯏ ꯑꯁꯣꯛ ꯌꯦꯛꯄꯗꯣ ꯑꯩꯒꯤꯅꯤ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯈꯠꯅꯩ ꯑꯅꯤꯗꯣ ꯑꯁ ꯌꯥꯔꯦ ꯂꯧꯖꯔꯣ ꯍꯦꯠꯀ ꯄꯥꯝꯖꯗ꯭ꯔꯦꯕ ꯑꯩ ꯑꯗꯨꯝ ꯇꯦꯜ ꯑꯣꯏꯖꯔꯒꯦ ꯑꯩꯒꯤ ꯍꯦꯠ ꯅꯪꯒꯤ ꯇꯦꯜꯅꯤꯀꯣ ꯇꯣꯁ ꯇꯧꯔꯒꯦ ꯍꯥꯏꯅ ꯂꯨꯄꯥ 5 ꯆꯠꯄꯤ ꯀꯣꯏꯟꯗꯨ ꯃꯊꯛꯇ ꯐꯠ ꯂꯪꯈꯠꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥꯗ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯇꯥꯔꯛꯏ ꯄꯩꯁꯥꯗꯨ ꯉꯥꯏꯍꯥꯛ ꯎꯔꯨ ꯉꯝꯃꯒ ꯁꯠ ꯂꯦꯞꯈꯤ ꯍꯦꯟꯊꯣꯏꯕꯤꯅ ꯌꯦꯁ ꯑꯩꯅ ꯉꯝꯃꯦ ꯄꯥꯏꯈꯣꯝꯕ ꯃꯀꯣꯛ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯑꯣꯍ ꯅꯣ ꯍꯦꯟꯊꯣꯏꯕꯤ ꯃꯣꯟ ꯑꯃ ꯄꯥꯏꯈꯣꯝꯕꯗ ꯂꯪꯁꯤꯜꯂꯛꯏ ꯁꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ ꯄꯥꯏꯈꯣꯝꯕ ꯇꯟꯗꯦ ꯃꯥꯟꯗꯦ ꯁꯣꯐꯥꯗ ꯂꯩꯔꯤꯕ ꯑꯗꯣꯝ ꯆꯪꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤ ꯀꯥꯒꯤ ꯃꯩꯗꯨ ꯃꯨꯠꯊꯠꯂꯒ ꯗꯤꯝ ꯂꯥꯏꯠꯇꯣ ꯊꯥꯡꯒꯠꯂꯒ ꯅꯦꯅꯥ ꯇꯥꯅ ꯐꯃꯨꯡꯗ ꯍꯤꯞꯊꯔꯛꯂꯤ ꯃꯤꯅꯠ 30 ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯣꯐꯥꯗ ꯇꯨꯝꯕꯗꯣ ꯍꯩꯅꯗ꯭ꯔ ꯃꯥꯜꯂꯦ ꯍꯟꯖꯤꯟ ꯌꯥꯎꯍꯜꯂꯒ ꯈꯥꯡꯉꯤ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯏꯪꯂꯤꯁꯨ ꯇꯧꯔꯛꯂꯦ ꯃꯈꯨꯠꯇꯣ ꯇꯥꯁꯤꯜꯂꯒ ꯑꯏꯪꯕ ꯈꯥꯡꯂꯤꯉꯩꯗꯨꯗ ꯃꯁꯥꯗꯣ ꯐꯩꯖꯨꯞ ꯑꯃꯅ ꯀꯨꯞꯁꯤꯜꯂꯛꯂꯦ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛ ꯌꯦꯡꯉꯤ ꯐꯩꯖꯨꯞꯇꯣ ꯂꯨꯝꯅ ꯁꯨꯞꯆꯤꯜꯂꯣ ꯅꯁꯥꯗꯣ ꯅꯤꯛꯏ ꯁꯤ ꯍꯥꯏꯔꯝꯃꯒ ꯐꯩꯖꯨꯞ ꯄꯤꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯐꯩꯖꯨꯞꯇꯣ ꯁꯨꯞꯆꯤꯟꯅ ꯆꯤꯝꯕꯥꯜꯗ ꯃꯣꯃꯣꯟ ꯅꯣꯛꯈꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯟꯖꯦꯜꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯛꯄ ꯃꯇꯝꯗꯅꯤ ꯃꯀꯣꯛꯅ ꯈꯥꯡꯕ ꯃꯣꯟ ꯑꯗꯨꯅ ꯃꯅꯥ ꯑꯅꯤꯃꯛ ꯃꯦꯟꯁꯤꯜꯂꯒ ꯇꯥꯅꯤꯡꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯈꯥꯡꯂꯤ ꯄꯥꯏꯈꯣꯝꯕ ꯃꯅꯥꯀꯣꯡ ꯑꯅꯤꯗꯣ ꯃꯦꯟꯁꯤꯜꯂꯒ ꯂꯩꯔꯤ ꯑꯁ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤꯕꯨ ꯃꯅꯥ ꯄꯪꯖꯥꯠꯂꯕ ꯑꯁꯨꯛ ꯀꯟꯅ ꯈꯣꯡꯉꯤꯕ ꯑꯦꯂꯥꯝꯁꯤꯕꯨ ꯇꯥꯗꯕ ꯉꯝꯃꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯅꯕ ꯍꯥꯏꯅ ꯐꯣꯟꯗ ꯑꯦꯂꯥꯝ ꯊꯅꯝꯕꯅꯤ ꯑꯦꯂꯥꯝꯗꯨ ꯇꯥꯕꯤꯕꯒ ꯖꯥꯠ ꯅꯠꯇꯦ ꯏꯁꯤꯒꯩ ꯇꯨꯝꯂꯒ ꯂꯩ ꯇꯥꯅꯤꯡꯉꯛꯇ꯭ꯔ ꯃꯥꯜꯂꯦ ꯄꯥꯏꯈꯣꯝꯕꯗꯤ ꯍꯧꯒꯠꯂꯒ ꯃꯥꯅ ꯑꯣꯏꯅ ꯃꯨꯊꯠꯂꯤ ꯈꯨꯠꯇꯨꯝ ꯂꯥꯛꯇꯨꯝꯒꯗꯤ ꯄꯨꯔꯥ ꯀꯨꯝꯕꯀꯔꯅ ꯁ꯭ꯇꯥꯏꯜ ꯑꯁꯨꯛ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯉꯤꯕ ꯑꯦꯂꯥꯝꯁꯤꯐꯥꯎ ꯇꯥꯗ꯭ꯔꯗꯤ ꯇꯣꯛꯆꯔꯦꯅ ꯌꯥꯍꯧ ꯊꯦꯡꯖ ꯇꯥꯔꯦꯗꯅ ꯃꯈꯥ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯄꯥꯟ ꯊꯣꯔꯛꯏ ꯊꯣꯡꯒꯥꯜꯗꯒꯤ ꯈꯕꯔ ꯂꯧꯁꯤꯜꯂꯨꯔꯒ ꯃꯥꯡꯒꯣꯜꯗ ꯆꯪꯉꯛꯂꯒ ꯈꯕꯔ ꯄꯥꯏ ꯅꯣꯡꯃꯇ ꯈꯕꯔ ꯄꯥꯕ ꯁꯪꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯕ ꯇꯥꯈ꯭ꯔꯦ ꯄꯥꯅ ꯃꯃꯤꯠꯇꯨ ꯕ꯭ꯂꯔ ꯁꯨꯝ ꯆꯥꯁꯤꯜꯂꯛꯂꯦ ꯁꯨꯝ ꯎꯏꯊꯈꯤ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯕꯨꯡ ꯑꯆꯧꯕꯧ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯐꯃꯨꯡꯗ ꯐꯖꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯃꯥꯡꯒꯣꯜꯁꯤꯗ ꯇꯨꯝꯂꯝꯂꯤꯁꯤꯕꯣ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯎꯏꯔꯤ ꯄꯥꯡꯂꯛꯏ ꯈꯕꯔ ꯄꯥꯅ ꯇꯨꯝꯊꯔ ꯂꯩꯔꯝꯂꯦ ꯐꯃꯨꯡꯗ ꯐꯩꯖꯨꯞ ꯑꯔꯨꯝꯕꯗꯣ ꯁꯨꯞꯄꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯈꯕꯔꯁꯤ ꯁꯨꯞꯄꯒ ꯇꯨꯝꯃꯝꯃꯤꯁꯤꯕꯣ ꯑꯁ ꯈꯕꯔ ꯄꯥꯅ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯑꯩꯗꯤ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯉꯣ ꯏꯃꯧꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯈꯪꯉꯥꯏ ꯈꯪꯖꯟꯅ ꯏꯃꯥ ꯃꯥꯗꯣ ꯍꯧꯒꯠ ꯍꯥꯏꯅ ꯑꯣꯟꯊꯣꯔꯛꯄꯗ ꯁꯨꯃꯥꯡ ꯃꯌꯥꯏꯒꯤ ꯇꯨꯜꯁꯤꯕꯣꯡꯗꯨꯗ ꯆꯟꯗꯟ ꯃꯆꯨꯒꯤ ꯐꯅꯦꯛ ꯐꯤ ꯁꯦꯠꯂꯒ ꯃꯧ ꯑꯃꯒꯤ ꯆꯞ ꯆꯥꯕ ꯐꯤꯕꯝꯗ ꯂꯥꯏꯗꯨꯞ ꯊꯥꯔꯒ ꯂꯩꯔꯝꯃꯤ ꯂꯥꯏꯗꯨꯞ ꯀꯠꯄ ꯂꯣꯏꯔꯒ ꯍꯧꯒꯠꯂꯛꯄ ꯎꯔꯦ ꯆꯣꯏꯅ ꯇꯥꯔꯝꯕꯤ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯃꯒꯤ ꯃꯁꯛꯇꯣ ꯑꯣꯟꯈ꯭ꯔꯦ ꯏꯁ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗꯅꯦ ꯏꯃꯧ ꯎꯕꯁꯤꯗꯤ ꯃꯤꯠ ꯃꯥꯏꯒꯁꯦ ꯈꯪꯁꯤꯡꯉꯤꯗ ꯏꯃꯥ ꯀꯨꯏꯅ ꯄꯨꯟꯁꯤꯗꯧꯒ ꯃꯥꯜꯂꯤꯅꯦꯍꯦ ꯍꯦꯟꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯏꯈꯣꯝꯕꯗꯤ ꯃꯃꯤꯠꯀ ꯀꯨꯞꯇꯒꯩ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯆꯥꯅꯨꯄꯥꯕꯨ ꯎꯔꯒ ꯂꯛꯅꯔꯛꯏ ꯁ꯭ꯋꯥꯏꯁꯤ ꯃꯤꯠ ꯀꯨꯞꯅꯤꯒ ꯀꯥꯎꯕ ꯃꯤ ꯌꯥꯝ ꯎꯈ꯭ꯔꯦꯗ ꯑꯩꯕꯣ ꯑꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯈꯤ ꯑꯗꯨꯒ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯈꯕꯔꯗꯣ ꯄꯪꯐꯥꯛꯇ ꯐꯥꯛꯄꯤ ꯁꯥꯟꯅꯩ ꯏꯃꯥ ꯑꯩ ꯆꯥꯛꯈꯨꯝ ꯆꯪꯖꯕ ꯌꯥꯔꯗ꯭ꯔꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯃꯧꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯏꯃꯧꯒꯤ ꯂꯣꯏꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯒꯅꯦ ꯆꯥꯗꯣ ꯈꯔ ꯌꯥꯝꯅ ꯂꯣꯟꯁꯤꯜꯂꯣ ꯉꯔꯥꯡꯅꯦ ꯂꯨꯍꯣꯡꯕ ꯂꯥꯛꯍꯧꯗꯕꯁꯤꯡ ꯑꯗꯣ ꯉꯁꯤ ꯂꯥꯛꯀꯦ ꯑꯃ ꯍꯥꯏꯔꯅꯤ ꯍꯣꯏ ꯏꯃꯥ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯣ ꯏꯃꯧꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯍꯥꯏꯕ ꯅꯪꯕꯣ ꯅꯨꯡꯁꯤꯅꯤ ꯉꯁꯥꯏꯅ ꯃꯃꯤꯠ ꯃꯅꯥ ꯄꯥꯡꯁꯤꯟꯅꯗꯅ ꯑꯂꯥꯝ ꯈꯣꯡꯕ ꯐꯥꯎ ꯇꯥꯗꯕ ꯍꯥꯏ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯕꯣ ꯀꯩꯁꯨ ꯅꯠꯇꯦ ꯍꯧꯒꯠꯂꯒ ꯆꯪꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯇ꯭ꯔꯦ ꯑꯃ ꯄꯥꯏꯔꯒ ꯊꯣꯔꯛꯏ ꯏꯃꯥ ꯁꯦ ꯏꯃꯥꯒꯤ ꯆꯥ ꯀꯗꯥꯏ ꯏꯁ ꯊꯛꯇ꯭ꯔꯤꯉꯩꯗ ꯍꯥꯎꯔꯦꯅꯦꯍꯦ ꯏꯃꯧꯒꯤ ꯆꯥꯁꯤꯗꯤ ꯃꯅꯝꯒꯁꯤꯅ ꯅꯨꯡꯁꯤꯔꯤꯕ ꯑꯁꯨꯝꯅ ꯏꯃꯧꯅ ꯂꯣꯟꯕ ꯆꯥꯒ ꯊꯛꯅꯤꯒ ꯊꯥꯖꯔꯨꯗꯕꯅꯤ ꯏꯃꯥꯁꯤꯅꯤ ꯑꯗꯣ ꯏꯃꯥ ꯁꯔꯗꯤ ꯃꯥꯗꯤꯅꯦ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕꯅꯤꯅ ꯀꯥꯗ ꯆꯪꯂꯒ ꯍꯦꯛ ꯄꯤꯕꯤꯔꯨꯔꯣ ꯍꯣꯏ ꯁꯤ ꯍꯥꯏꯔꯝꯂꯒ ꯍꯦꯟꯊꯣꯏꯕꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯥ ꯊꯛꯅ ꯏꯃꯧꯅ ꯂꯣꯟꯕꯒꯤꯔ ꯈꯪꯗꯦ ꯆꯥꯁꯦ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯈꯣꯏꯊꯨꯝꯅꯕ ꯑꯃ ꯍꯦꯛ ꯌꯥꯎꯅ ꯍꯥꯎꯏꯗ ꯍꯔꯥꯎꯅ ꯃꯍꯥꯎ ꯂꯧꯗꯅ ꯊꯛꯍꯧꯔꯦ
ꯍꯦꯟꯊꯣꯏꯕꯤꯅ ꯀꯥꯗ ꯆꯪꯉꯛꯄꯗ ꯄꯥꯏꯈꯣꯝꯕꯗꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯀꯣꯛ ꯑꯆꯣꯠꯄꯗ ꯇꯥꯋꯦꯜꯅ ꯇꯩꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯁꯥꯔ, ꯀꯩꯗꯧꯔꯦ? ꯁꯥꯔꯒꯤ ꯆꯥ? ꯏꯊꯦꯡ ꯊꯦꯡꯒꯩ ꯆꯥ ꯀꯥꯏꯅ꯫ ꯌꯥꯝ ꯉꯜꯂꯤꯅ ꯇꯥꯟ ꯆꯥꯗꯅ ꯌꯥꯍꯧ ꯌꯥꯝ ꯉꯟꯕ ꯁꯥꯔꯛꯑꯅꯨ꯫ ꯍꯩ, ꯃꯧ ꯌꯥꯍꯧ ꯊꯦꯡꯕꯤ꯫ ꯃꯧ ꯑꯅꯧꯕꯤ ꯀꯅꯥꯅ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯧꯒꯠꯅꯒꯦ? ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯄꯨꯡꯒꯩ ꯇꯨꯝꯕ ꯉꯝꯕ꯫ ꯁꯤ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕ ꯆꯥꯗꯣ ꯌꯥꯎꯝ ꯑꯃ ꯁꯠ ꯆꯤꯡꯂꯒ ꯊꯑꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏ ꯃꯥꯗꯤ ꯆꯥ ꯊꯛꯍꯧꯔꯕꯣ? ꯊꯛꯍꯧꯔꯦ꯫ ꯁꯤꯕꯨ ꯆꯥꯅꯤ ꯀꯥꯏꯅ ꯑꯁꯨꯛ ꯍꯥꯎꯇꯕꯁꯤꯕꯨ ꯀꯅꯥ ꯊꯛꯅꯒꯦ? ꯊꯛꯎꯅꯨ ꯇꯣꯛꯑꯣ, ꯍꯥꯎꯇ꯭ꯔꯗꯤ ꯀꯗꯥꯏ? ꯄꯥꯏꯈꯣꯝꯕ ꯃꯈꯨꯠꯇꯣ ꯊꯣꯡꯂꯣꯝꯗ ꯊꯤꯜꯂꯒ ꯏꯃꯥꯅ ꯀꯧꯔꯦ꯫ ꯍꯥ, ꯀꯔꯝ ꯀꯥꯟꯗ? ꯍꯧꯖꯤꯛꯇ ꯀꯧꯈꯤꯕꯅꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯊꯣꯡꯖꯤꯜꯐꯥꯎ ꯍꯥꯏꯐꯦꯠ ꯊꯣꯛꯂꯒ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯇꯥꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯃꯃꯥꯏ ꯁꯠꯂꯛꯏ ꯄꯥꯏꯈꯣꯝꯕꯗꯣ, ꯑꯗꯨꯒ ꯆꯥ ꯒ꯭ꯔꯨ ꯒ꯭ꯔꯨ ꯆꯤꯡꯁꯤꯜꯂꯤ꯫ ꯇꯥꯗꯤꯌꯦ ꯁꯥꯔ, ꯑꯁꯦꯡꯕꯩ ꯀꯧꯈꯤꯕ꯭ꯔꯥ? ꯅꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯔꯕꯅꯤꯅ ꯑꯗꯨꯝ ꯇꯥꯔꯨꯅꯨ ꯅꯪꯗꯤ꯫ ꯁꯤ ꯍꯥꯏꯔꯒ ꯆꯥ ꯀꯞꯇꯨ ꯅꯥꯀꯟꯒꯤ ꯇꯦꯕꯜꯗ ꯊꯅꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯍꯦꯛ ꯍꯧꯔꯛꯀꯅꯤꯕ꯫ ꯁꯤ ꯍꯥꯏꯔꯒ ꯆꯥ ꯀꯞꯇꯨ ꯄꯥꯏꯈꯠꯄꯗ ꯌꯥꯎꯔꯝꯗ꯭ꯔꯦ ꯆꯥꯗꯤ꯫ ꯍꯥꯏ, ꯑꯩꯉꯣꯟꯗꯒ ꯁꯥꯟꯅꯗꯅ ꯅꯨꯡꯉꯥꯏꯅꯤꯕ ꯅꯪ꯫ ꯑꯣꯐꯤꯁ ꯆꯠꯀꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯥꯅ ꯉꯝꯗꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯨꯍꯣꯡꯕ ꯂꯥꯛꯄ ꯉꯝꯍꯧꯗꯕ ꯃꯤ ꯃꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯄꯔꯦꯡ ꯂꯦꯡꯂꯔꯦ ꯑꯌꯨꯛꯇꯨꯗ꯫ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯉꯔꯥꯡ ꯑꯁꯦ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ, ꯋꯥꯔꯧ ꯌꯥꯗꯦꯀꯣ ꯄ꯭ꯔꯃꯣ꯫ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯏꯆꯦ ꯀꯥꯏꯗꯦ, ꯉꯁꯤ ꯂꯦꯡꯕꯤꯔꯛꯏꯕꯁꯦ ꯄꯦꯟꯖꯔꯦ ꯑꯩꯈꯣꯏꯒꯤꯗꯤ꯫ ꯅꯃꯧ ꯅꯨꯄꯤ ꯃꯁꯛꯇꯣ ꯐꯖꯕ ꯑꯃ ꯐꯪꯂꯦꯅ ꯂꯩꯀꯥꯏꯗ ꯋꯥ ꯋꯥ ꯂꯥꯎꯅꯍꯧꯗꯅꯅꯦ ꯌꯦꯡꯅꯤꯡꯃꯟꯗꯅ ꯅꯣꯡꯉꯥꯟꯕꯒ ꯆꯦꯜꯂꯛꯏꯕꯁꯤꯅꯤ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯅꯣꯛꯂꯒ ꯏꯆꯦ ꯍꯣꯏꯅ ꯅꯨꯡꯁꯤꯅꯅꯦ ꯄꯪꯍꯥꯏꯗ ꯍꯥꯏꯕꯤꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯍꯦꯟꯊꯣꯏꯕꯤ ꯆꯥ ꯄꯨꯔꯒ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯆꯥ ꯅꯅꯦꯁꯤꯡꯁꯤꯗ ꯍꯥꯟꯅ ꯄꯤꯔꯣ꯫ ꯍꯦꯟꯊꯣꯏꯕꯤ ꯂꯥꯛꯏꯕꯁꯤꯡꯗꯨꯗ ꯆꯥꯗꯣ ꯑꯃꯃꯝ ꯄꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯤꯅ ꯍꯥꯏꯅꯕꯁꯨ ꯍꯥꯏꯅꯕꯅꯤꯗꯣ, ꯄ꯭ꯔꯃꯣꯗꯤꯅꯤꯒꯤ ꯃꯃꯧꯗꯣ ꯐꯖꯩꯌꯦꯅ꯫ ꯍꯧꯖꯤꯛ ꯃꯤꯠꯅ ꯎꯔꯀꯥꯟꯁꯤꯗ ꯏꯃꯣꯟ ꯍꯦꯛ ꯁꯦꯡꯅ ꯌꯥꯅꯤꯡꯉꯦꯗꯅꯁꯦ ꯐꯖꯩꯕ ꯄ꯭ꯔꯃꯣ꯫ ꯄ꯭ꯔꯃꯣ ꯅꯣꯛꯂꯒ ꯉꯔꯥꯡ ꯂꯨꯍꯣꯡꯕꯗꯨꯗ ꯌꯥꯎꯕꯤꯔꯝꯂꯗꯤꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯦꯟꯖꯔꯝꯒꯗꯧꯕꯅꯤ ꯏꯆꯦ꯫ ꯑꯁꯨꯝꯅ ꯑꯃ ꯆꯠꯈꯤ ꯑꯃ ꯂꯥꯛꯏ꯫ ꯂꯥꯛꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯆꯥ ꯂꯣꯟꯕꯗ ꯍꯦꯟꯊꯣꯏꯕꯤ ꯃꯁꯥꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯋꯥꯔꯦ꯫ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯥꯛꯈꯨꯝ ꯆꯪꯉꯛꯂꯒ ꯏꯃꯧꯁꯅꯥ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯉꯁꯥꯏꯗꯒꯤ ꯆꯦꯟꯕꯗꯅꯦ ꯋꯥꯔꯝꯂꯅꯤ, ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯆꯥꯛ ꯊꯣꯡꯗ ꯋꯥꯠꯂꯤꯌꯦ꯫ ꯌꯥꯔꯦ ꯆꯪꯂꯣ, ꯅꯪꯒꯤ ꯀꯥꯗꯅꯦ ꯆꯪꯉꯣ, ꯉꯔꯥꯡꯁꯨ ꯊꯦꯡꯅ ꯇꯨꯝꯕꯒ ꯋꯥꯔꯝꯂꯅꯤꯗꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯃꯦꯝꯆꯥꯁꯨ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯩ ꯂꯥꯛꯑꯦ, ꯏꯆꯦ ꯕꯦꯝꯃ ꯈꯤꯇꯪ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯎ, ꯉꯁꯥꯏꯗꯒꯤꯅꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ, ꯏꯃꯧꯁꯅꯥ ꯅꯟꯗꯣꯝꯆꯥ ꯃꯦꯝꯆꯥ ꯍꯥꯏꯕꯗꯣ꯫ ꯌꯨꯝꯁꯤꯗꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯦꯝꯆꯥꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯝꯇ ꯀꯣꯏꯒꯅꯨ, ꯏꯃꯨꯡꯒꯤ ꯀꯩꯒꯤ ꯀꯨꯞꯅꯣꯡꯅꯦ ꯂꯣꯏꯅ ꯅꯝꯗꯣꯝꯆꯥꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ ꯏꯅꯣꯝꯆꯥꯗꯒꯤ ꯑꯩꯅ ꯇꯝꯖꯒꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗ, ꯈꯪꯗꯕ ꯂꯩꯕꯗ ꯂꯣꯏꯅ ꯍꯪꯖꯔꯛꯀꯦ꯫ ꯍꯥꯏ ꯃꯦꯝꯆꯥ, ꯉꯁꯤꯒꯤꯗꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏꯅꯤ ꯊꯣꯡꯂꯁꯤ꯫ ꯏꯃꯧꯁꯦ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯆꯥ ꯂꯣꯟꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯍꯣꯏ ꯏꯆꯦ ꯕꯦꯝꯃ꯫ ꯋꯥ ꯈꯪꯅꯤ ꯃꯅꯦꯝꯅꯤ, ꯃꯃꯧ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯍꯦꯟꯊꯣꯏꯕꯤꯕꯨ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯅ ꯀꯥꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯂꯣꯌꯨꯝꯕ ꯂꯥꯎꯗꯅ ꯄꯥꯏꯈꯣꯝꯕ ꯍꯣꯏꯗ ꯆꯪꯂꯛꯏ꯫ ꯍꯣ, ꯃꯧ ꯑꯅꯧꯕ ꯂꯩꯕꯤꯕ꯭ꯔꯣ? ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯩꯃꯥ, ꯅꯥꯎꯁꯥ ꯅꯪꯅ ꯀꯔꯣꯝꯗꯩꯅꯣ? ꯅꯦꯆꯧꯕꯤ, ꯒꯦꯠꯂꯣꯝꯗꯩ ꯑꯗꯨꯝ꯫ ꯃꯁꯤꯗꯤꯕ, ꯂꯥꯎ ꯆꯪꯉꯛꯑꯣ ꯂꯥꯎ꯫ ꯏꯕꯥꯏ ꯂꯩꯒꯤꯕ ꯅꯠꯇ꯭ꯔꯣ ꯅꯦꯆꯧꯕꯤ? ꯍꯣ, ꯂꯩꯒꯤꯕꯅꯤ, ꯀꯔꯤꯝꯇꯒ ꯆꯠꯊꯣꯛꯄ ꯌꯥꯗꯦꯅꯅꯦ ꯆꯠꯍꯟꯗ꯭ꯔꯕꯅꯤ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯊꯕꯛ ꯑꯇꯩ ꯆꯠꯀꯗꯧꯕ ꯂꯩꯕ꯭ꯔꯣ? ꯉꯁꯤꯗꯤ ꯂꯩꯇꯦꯗ ꯅꯦꯆꯧꯕꯤ, ꯑꯣꯐꯤꯁꯁꯨ ꯁꯨꯇꯤ ꯂꯣꯏ ꯊꯥꯗꯣꯛꯑꯝꯃꯕꯅꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯗ ꯂꯣꯌꯨꯝꯕ ꯐꯝꯅ ꯂꯩꯔꯝꯕꯗꯨꯗ ꯀꯧꯔꯛꯏ꯫ ꯀꯥꯏ ꯌꯧꯔꯨꯔꯦ ꯅꯪꯅ? ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯩ ꯃꯧ ꯑꯅꯧꯕ ꯌꯦꯡꯕ ꯂꯥꯛꯏꯕ꯫ ꯀꯥꯔꯟꯗꯤ ꯅꯥꯎꯁꯥ, ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯦꯆꯧꯕꯤꯒꯅꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯆꯥꯅ ꯊꯛꯅꯕꯗꯣ ꯂꯩꯕ ꯆꯠꯃꯤꯟꯅꯔꯨꯁꯤꯗꯧꯅꯤꯀꯣ꯫ ꯍꯣꯏ ꯅꯦꯆꯧꯕꯤ, ꯀꯩ ꯂꯩꯊꯔꯨꯁꯦ ꯍꯥꯏꯅꯣ? ꯄꯥꯏꯈꯣꯝꯕꯅ ꯀꯩꯅꯣ ꯆꯥꯅꯕ ꯍꯥꯏꯕꯨ ꯁ꯭ꯋꯥꯏ ꯍꯣꯇꯦꯜꯗꯩ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯂꯩꯔꯒ ꯄꯤꯖꯈꯣ꯫ ꯍꯥꯏ, ꯅꯥꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨ꯫ ꯄꯥꯏꯈꯣꯝꯕꯅ ꯑꯗ ꯄꯩꯁꯥ ꯌꯥꯝ ꯃꯥꯡꯍꯜꯂꯒ ꯀꯩ ꯀꯥꯟꯅꯒꯗꯒꯦ? ꯂꯣꯌꯨꯝꯕꯅ
ꯅꯦ ꯁꯧꯕꯤ ꯑꯩꯈꯣꯏ ꯏꯕꯥꯏꯁꯤ ꯂꯤꯛꯃꯟꯗꯅ ꯀꯩꯅꯣꯝ ꯇꯧꯔꯕꯅꯤ ꯇꯤꯟꯐꯥꯎ ꯈꯥꯏꯔ ꯌꯦꯠꯂꯝꯗꯧ ꯃꯥꯜꯂꯦ ꯑꯩꯁꯨ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯍꯟꯗꯛ ꯅꯣꯏꯅ ꯕꯥꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯂꯤꯈꯠꯂꯛꯂꯤꯁꯤꯕꯨ ꯅꯠꯇꯦ ꯅꯥꯎꯁꯥ ꯃꯤꯅꯒ ꯄꯩꯁꯥ ꯍꯥꯠꯈꯤꯕ ꯌꯥꯎꯕ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯌꯥꯔꯦ ꯇꯥꯕꯗ ꯋꯥꯁꯤꯜꯂꯛꯑꯦ ꯅꯥꯎꯁꯥ ꯅꯪ ꯅꯦ ꯁꯧꯕꯤꯒ ꯐꯤꯔꯣꯜ ꯑꯝꯇ ꯍꯣꯡꯉꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨ ꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯑꯣꯐꯤꯁ ꯆꯠꯂꯨꯗ꯭ꯔꯣ ꯆꯠꯂꯨꯔꯦ ꯁꯨꯇꯤ ꯊꯥꯗꯣꯛꯑꯝꯃ ꯂꯥꯛꯏꯅꯤ ꯑꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯁꯨꯇꯤ ꯊꯥꯗꯣꯛꯑꯣ ꯍꯥꯏꯒꯦ ꯑꯩꯅꯗꯤ ꯁꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯂꯥꯛꯀꯦꯅ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯌꯥꯔꯦ ꯏꯕꯥꯏ ꯌꯥꯝ ꯄꯛꯇꯕꯗꯣ ꯇꯧꯔꯛꯀꯅꯨ ꯂꯨꯍꯣꯡ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯀꯅꯥ ꯑꯣꯐꯤꯁ ꯀꯥꯟꯅꯒꯦ ꯑꯁ ꯄꯦꯜꯂꯕꯅꯦꯅ ꯅꯣꯏ ꯂꯨꯍꯣꯡꯕꯁꯦ ꯍꯣꯡꯉꯦ ꯁꯤꯐꯥꯎ ꯁꯨꯛꯑꯣꯏ ꯂꯣꯏꯗꯦꯕ ꯑꯩꯅꯒꯤ ꯏꯕꯥꯏ ꯑꯣꯏꯔꯝꯃꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯩ ꯊꯥ 2ꯃꯨꯛꯇꯤ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯏꯇꯨ ꯁꯪꯒ ꯑꯗꯨꯝ ꯂꯩꯅꯤꯕꯣ ꯍꯩ ꯑꯙꯥ ꯃꯣꯔꯥ ꯑꯆꯨꯕ ꯋꯥꯗꯣ ꯉꯥꯡꯀꯅꯨ ꯇꯥꯅꯤꯡꯗꯦꯕ ꯚꯥꯏ ꯀꯥꯟꯗꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯄꯨꯟꯅꯕ ꯁꯦꯝꯃꯝꯃꯨ ꯉꯥꯏꯍꯥꯛ ꯂꯩꯔ ꯁꯔꯁꯨ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯗꯤ ꯌꯥꯔꯦ ꯉꯔꯥꯡ ꯑꯗꯨꯛ ꯌꯥꯝ ꯄꯥꯏꯒꯤꯗꯣ ꯄꯦꯟꯗ꯭ꯔꯤꯕꯣ ꯆꯠꯄ ꯐꯥꯎ ꯉꯝꯃꯝꯃꯔꯣꯏ ꯈꯣꯡꯕꯥꯟꯗꯒ ꯌꯨꯡꯁꯤꯟꯗ꯭ꯔꯕ ꯉꯔꯥꯡꯅ ꯉꯔꯥꯡ ꯉꯁꯤꯅ ꯉꯁꯤ ꯍꯣꯔꯦꯟ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯑꯒ ꯏꯕꯥꯏꯗ ꯀꯥꯗ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯅꯣ ꯏꯕꯥꯏꯒꯤ ꯂꯣꯠꯐꯝꯅꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯝꯃꯣꯅ ꯍꯥꯏꯁꯦ ꯄ꯭ꯔꯃꯣꯗꯤꯅꯤꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯔꯛꯏ ꯅꯥꯎꯁꯥ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯏꯕꯥꯏ ꯃꯣꯟꯗꯔ ꯑꯃꯨꯛ ꯂꯩꯔꯅꯨꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯆꯥꯄꯣꯠ ꯍꯜꯂꯛꯄꯗ ꯂꯩꯔꯛꯑꯒꯦ ꯁꯤ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯦ